ꯂꯟꯆꯥ ꯊꯣꯏꯕꯤꯒꯤ ꯆꯤꯊꯤꯗꯨ ꯄꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯆꯦꯟꯕ ꯍꯧꯔꯦ꯫ ꯀꯦꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯟꯆꯥ ꯆꯦꯜꯂꯛꯏ꯫ ꯍꯦꯛ ꯌꯧꯕꯒ ꯂꯩꯃꯥꯏꯗ ꯐꯝꯊꯔꯒ ꯆꯤꯊꯤ ꯑꯗꯨ ꯐꯠ ꯍꯥꯡꯗꯣꯛꯏ꯫ ꯇꯥꯅꯤꯡꯕꯅ ꯂꯩꯉꯝꯗ꯭ꯔꯦ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯄꯥꯎꯕꯨ꯫ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯀꯔꯤ ꯋꯥꯕꯨ ꯇꯝꯂꯛꯂꯤꯕ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ꯫ ꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯔꯛꯄ ꯑꯣꯏꯔꯒꯅ ꯂꯟꯆꯥ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯒꯗꯧꯔꯤ꯫ ꯃꯥꯕꯨ ꯎꯅꯤꯡꯉꯤ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯂꯒꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯦꯟꯚꯦꯂꯞ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯆꯤꯊꯤ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯂꯥꯝꯅ ꯄꯥꯔꯤ꯫ ꯗꯤꯌꯔ ꯇꯥꯃꯣꯂꯟ, ꯅꯪꯒꯤ ꯆꯤꯊꯤ ꯑꯩ ꯉꯁꯤ ꯅꯨꯡꯊꯤꯜ ꯐꯪꯉꯤ꯫ ꯗꯥꯏꯅꯥꯅ ꯇꯥꯃꯣꯂꯟꯒꯤ ꯆꯤꯊꯤ ꯍꯦꯛ ꯂꯥꯛꯏ ꯍꯥꯏꯔꯛꯄꯒ ꯑꯩ ꯃꯈꯣꯏꯗ ꯆꯠꯂꯨꯏ꯫ ꯆꯤꯊꯤ ꯑꯁꯦ ꯑꯩ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯄꯥꯔꯦ꯫ ꯄꯨꯛꯅꯤꯡꯁꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯤꯠꯂꯨ ꯑꯅꯤꯁꯤꯁꯨ ꯅꯨꯡꯁꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤ ꯉꯁꯤꯗꯤ꯫ ꯇꯥꯃꯣꯂꯟꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯣ ꯐꯣꯟ ꯊꯝꯈ꯭ꯔꯒ ꯑꯩ ꯑꯍꯤꯡ ꯆꯨꯞꯄ ꯊꯥꯕꯜ ꯃꯉꯥꯜ ꯃꯥꯕꯨ ꯌꯦꯡꯂꯒ ꯂꯩ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯊꯥꯕꯜꯒꯤ ꯐꯖꯕ ꯑꯩ ꯃꯁꯛ ꯈꯪꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜꯁꯨ ꯐꯖꯩ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ꯫ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕꯒꯤ ꯃꯔꯝꯁꯨ ꯂꯩ꯫ ꯉꯁꯤꯗꯤ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯕꯅ, ꯅꯪꯒꯤ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜ ꯇꯥꯅꯤꯡꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕꯒꯤ ꯃꯔꯝ ꯑꯣꯏꯔꯦ ꯇꯥꯃꯣꯂꯟ꯫ ꯆꯤꯊꯤ ꯑꯁꯤ ꯄꯥꯔꯒ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯍꯔꯥꯎꯕꯒꯤ ꯃꯃꯤꯁꯦ ꯅꯪꯒꯤ ꯅꯐꯝꯗꯁꯨ ꯎꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ꯫ ꯅꯨꯡꯁꯤ ꯍꯥꯏꯅ ꯄꯥꯎꯗꯝꯕꯁꯤ ꯑꯁꯤ ꯈꯛꯇ ꯅꯠꯇ ꯅꯛꯅ ꯐꯝꯃꯤꯟꯅꯕꯗꯤ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯕ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯀꯌꯥꯅ ꯊꯠꯈꯤꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯥꯞꯅ ꯂꯩꯍꯜꯂꯕꯁꯨ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯕꯜ ꯃꯥꯒꯤ ꯃꯉꯥꯜ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯂꯩꯔꯤ꯫ ꯑꯩꯅ ꯌꯦꯡꯂꯤꯕ ꯊꯥꯕꯜꯁꯦ ꯇꯥꯃꯣꯂꯟꯁꯨ ꯌꯦꯡꯂꯝꯒꯅꯤ ꯈꯜꯂꯒ ꯄꯨꯛꯅꯤꯡ ꯐꯥꯊꯅꯕ ꯑꯩ ꯏꯇꯣꯝꯇ ꯍꯣꯠꯅꯖꯩ꯫ ꯆꯤꯊꯤ ꯑꯁꯤ ꯏꯅ ꯑꯩ ꯇꯥꯃꯣꯂꯟꯕꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯏꯅꯥꯛ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩ ꯀꯔꯤ ꯇꯧꯔꯝꯒꯅꯤ? ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯁꯦ ꯐꯥꯊꯅꯕ ꯍꯣꯠꯅꯔꯝꯒꯗ꯭ꯔꯥ? ꯅꯪꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯗꯨꯅ ꯅꯨꯡꯁꯤꯔꯕ ꯊꯋꯥꯟꯃꯤꯆꯥꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯝꯒꯗ꯭ꯔꯥ? ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯝꯒꯗ꯭ꯔꯥ? ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ ꯇꯥꯃꯣꯂꯟ꯫ ꯑꯗꯨꯕꯨ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯍꯧꯕ ꯑꯣꯏꯕꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯑꯩ ꯍꯤꯡꯕ ꯉꯝꯂꯦ꯫ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯝꯅꯤꯡꯉꯤ꯫ ꯑꯩ ꯉꯥꯟꯊꯣꯏꯕꯨꯁꯨ ꯎꯅꯔꯨꯔꯦ꯫ ꯉꯥꯟꯊꯣꯏꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯦ ꯇꯥꯃꯣꯂꯟ꯫ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯌꯥꯝ ꯍꯔꯥꯎꯏ꯫ ꯆꯨꯝꯈꯩꯁꯨ ꯊꯦꯡꯅꯩ꯫ ꯃꯥꯅ ꯉꯥꯟꯊꯣꯏꯕꯨ ꯂꯨꯅ ꯇꯧꯖꯕ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯄꯦꯟꯕ ꯄꯣꯛꯏ꯫ ꯀꯝꯊꯦꯟꯁꯨ ꯌꯥꯝ ꯆꯥꯎꯔꯝꯃꯤ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ꯫ ꯉꯥꯟꯊꯣꯏꯒꯤ ꯑꯉꯥꯡꯅꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯇꯣꯝꯊꯤꯟꯕꯨ ꯎꯔꯒ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯅꯨꯡꯁꯤꯕꯅ ꯌꯨꯝꯁꯤꯜꯂꯤ ꯇꯥꯃꯣꯂꯟ꯫ ꯇꯥꯃꯣꯂꯟ, ꯍꯥꯏꯅꯤꯡꯕ ꯇꯝꯅꯤꯡꯕ ꯀꯌꯥꯁꯦ ꯆꯤꯊꯤꯒꯤ ꯆꯦꯅꯥ ꯂꯤꯁꯤꯡ ꯏꯔꯕꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒ ꯎꯅꯔꯒ ꯍꯥꯏꯅꯤꯡꯕ ꯇꯝꯅꯤꯡꯕꯁꯨ ꯀꯌꯥꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯅ ꯑꯩ ꯂꯣꯏꯅꯃꯛ ꯍꯥꯏꯔꯒꯦ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕꯗꯣ ꯆꯦꯛꯁꯤꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯂꯩꯌꯨꯀꯣ꯫ ꯉꯁꯤꯒꯤꯗꯤ ꯆꯤꯊꯤ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯅꯪꯒꯤ ꯊꯣꯏꯕꯤꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯄꯨꯒꯤ ꯃꯐꯝꯗ ꯇꯥꯃꯣꯂꯟꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯊꯧꯅꯤꯖꯔꯤ꯫ Sending you all my love and prayers. ꯃꯇꯝ ꯆꯨꯞꯄꯒꯤ ꯅꯪꯒꯤ ꯊꯣꯏꯕꯤ꯫ ꯂꯟꯆꯥ ꯆꯤꯊꯤ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯋꯥꯈꯜꯗ ꯊꯣꯏꯕꯤꯒꯤ ꯁꯛꯇꯝꯕꯨ ꯎꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯆꯤꯊꯤ ꯄꯥꯕꯗ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯔꯝꯒꯗꯧꯕ, ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯗꯅ ꯆꯤꯊꯤ ꯑꯁꯤ ꯏꯔꯝꯒꯗꯧꯕ ꯂꯣꯏꯅ ꯃꯤꯠꯃꯥꯡꯗ ꯎꯔꯕꯗ ꯂꯟꯆꯥ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠ ꯈꯨꯕꯥꯛꯅ ꯃꯣꯟ ꯈꯥꯡꯗꯨꯅ ꯂꯣꯡꯅ ꯍꯤꯞꯊꯩ꯫ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯐꯖꯔꯕ ꯑꯉꯧꯕ ꯂꯩꯆꯤꯜ ꯃꯄꯩꯕꯨ ꯌꯦꯡꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯊꯣꯏꯕꯤꯕꯨ ꯋꯥꯈꯜ ꯈꯜꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯟꯆꯥꯁꯨ ꯊꯣꯏꯕꯤꯁꯨ ꯂꯥꯞꯅ ꯂꯩꯅꯔꯕꯁꯨ ꯋꯥꯈꯜꯗꯗꯤ ꯅꯣꯡꯃꯇ ꯑꯃꯅ ꯑꯃꯕꯨ ꯀꯥꯎꯊꯣꯛꯄ ꯂꯩꯇꯦ꯫ ꯆꯤꯊꯤꯁꯨ ꯇꯣꯏꯅ ꯑꯗꯨꯃꯛ ꯂꯥꯛꯀꯅꯤ꯫ ꯆꯤꯊꯤ ꯍꯦꯛ ꯂꯥꯛꯄꯒ ꯈꯨꯗꯛꯇ ꯔꯤꯄ꯭ꯂꯥꯏ ꯏꯗꯨꯅ ꯊꯥꯈꯤꯒꯅꯤ꯫ ꯔꯤꯄ꯭ꯂꯥꯏ ꯊꯥꯈ꯭ꯔꯒ ꯃꯊꯪꯒꯤ ꯆꯤꯊꯤ ꯑꯃꯨꯛ ꯂꯥꯛꯄ ꯉꯥꯏꯅꯒꯅꯤ꯫
ꯑꯗꯨꯝꯅ ꯇꯧꯕꯗ ꯃꯇꯝꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯣꯝꯗ ꯂꯟꯆꯥꯒꯤ ꯏꯃꯨꯡꯗꯁꯨ ꯃꯆꯥꯅꯤꯄꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯗ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅꯩ꯫ ꯄꯥꯎ ꯐꯥꯎꯅꯕ ꯈꯔ ꯍꯦꯛꯇ ꯑꯣꯏꯔꯕꯁꯨ ꯈꯣꯡꯒꯜ ꯇꯥꯅ ꯐꯥꯎꯅꯕ, ꯅꯦꯅꯥ ꯇꯥꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯕꯁꯤꯗ ꯃꯆꯥꯒꯤꯗꯃꯛ ꯃꯊꯥ ꯁꯥꯔꯝꯕꯁꯤꯡꯗꯨ ꯈꯔ ꯃꯈꯩꯗꯤ ꯏꯪꯊꯅꯔꯦ꯫ ꯂꯟꯆꯥꯅ ꯃꯊꯪ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤ ꯈꯟꯅꯔꯁꯤ ꯍꯥꯏꯅꯁꯨ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯗ ꯈꯪꯍꯜꯂꯛꯄꯗꯨꯗ ꯃꯃꯥ ꯃꯄꯥꯁꯨ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯊꯧꯔꯝꯗ ꯆꯪꯒꯗꯕ ꯁꯦꯜ, ꯕꯥꯔꯇꯣꯟ ꯆꯠꯀꯗꯕ ꯀꯌꯥ ꯇꯞꯅ ꯇꯞꯅ ꯁꯤꯟꯗꯣꯛꯄ ꯍꯧꯏ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯇꯧꯏ꯫ ꯃꯩꯕꯥꯕꯣ, ꯏꯆꯥꯅ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯄꯥꯟꯖꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯠꯊꯣꯛꯎꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯑꯗꯨꯁꯨ ꯐꯩ꯫ ꯀꯔꯤ ꯊꯥꯗꯅ ꯍꯦꯟꯅ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯑꯒ ꯂꯩꯍꯧꯕ ꯐꯩ꯫ ꯍꯌꯦꯡ ꯀꯣꯟꯅ ꯅꯨꯄꯤꯒꯤ ꯏꯃꯨꯡꯒꯁꯨ ꯇꯥꯊꯣꯛ ꯇꯥꯁꯤꯟꯗꯤ ꯑꯗꯨꯝ ꯇꯧꯒꯗꯕ ꯂꯩꯔꯦ ꯍꯥꯏꯕꯕꯨ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯌꯦꯡꯊꯣꯛꯎꯔꯁꯤꯅꯦ꯫ ꯑꯩꯅ ꯉꯥꯟꯊꯣꯏꯗꯅꯦ ꯄꯥꯔꯤꯒꯤ ꯅꯝꯕꯔꯗꯨ ꯊꯤꯔꯛꯎꯗꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯨꯄꯤꯗꯣ ꯄꯥꯔꯤꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗꯨꯗ ꯑꯣꯏꯔꯁꯨ ꯈꯪꯗꯣꯛꯁꯤ ꯍꯥꯏꯅꯗꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯥꯁꯨ ꯊꯕꯛ ꯆꯤꯟꯕꯗꯨꯗ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦ, ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯗꯒ꯫ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯔꯛꯁꯅꯤꯗ ꯃꯃꯥ꯫ ꯇꯥꯍꯕꯁꯨ ꯐꯠꯇꯦꯀꯣ꯫ ꯏꯆꯥꯒꯤ ꯀ꯭ꯂꯤꯅꯤꯛꯇꯣ ꯃꯊꯪ ꯊꯥꯗ ꯁꯪꯒꯥꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯅꯦ? ꯃꯊꯪ ꯊꯥꯗ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥ ꯊꯣꯛꯂꯛꯄ ꯅꯪꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯪꯒꯗꯕ ꯃꯥꯟꯗꯦꯕꯨ ꯃꯣꯏꯕꯥꯕꯣ꯫ ꯑꯩꯁꯨ ꯁꯪꯒꯥꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯕ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯦ꯫ ꯍꯣꯏ ꯍꯌꯦꯡꯁꯦ ꯀꯨꯊꯤ ꯌꯦꯡꯉꯨꯔꯒ ꯍꯜꯂꯛꯄꯗ ꯍꯦꯛ ꯆꯠꯂꯨꯔꯁꯤ꯫ ꯂꯩꯀꯥꯏꯗꯨꯗ ꯏꯆꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯃꯃꯤꯠ ꯄꯦꯟꯅ ꯂꯣꯏꯅ ꯎꯖꯔꯝꯃꯅꯤꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯩꯒꯤ ꯏꯆꯥ ꯑꯃꯠꯇ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯕꯁꯦ ꯊꯕꯛꯅ ꯁꯥꯈꯤ ꯑꯣꯏꯅ ꯇꯥꯛꯂꯤꯗꯅ ꯍꯧꯖꯤꯛꯇꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯃꯔꯥꯏ ꯆꯥꯏꯊꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯉꯥꯟꯊꯣꯏꯅ ꯇꯝꯕꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯅꯤꯄꯥꯗꯨꯒ ꯈꯥꯏꯅꯔꯒ ꯌꯨꯝꯗ ꯍꯜꯂꯛꯇꯅ ꯂꯩ ꯍꯥꯏꯅ ꯇꯝꯃꯤꯅꯦ꯫ ꯊꯣꯏꯕꯤꯒ ꯊꯦꯡꯅꯔꯨꯏ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯄꯥ ꯃꯪꯂꯦꯝ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ꯫ ꯃꯥꯗꯤ ꯀꯔꯤꯒꯤ ꯏꯃꯨꯡꯗꯨꯒꯤ ꯃꯤꯁꯤꯡꯒ ꯎꯅꯔꯤꯕ? ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗ ꯀꯔꯤ ꯍꯥꯏꯈꯤ? ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯀꯩꯗꯧꯔꯒꯦ ꯃꯣꯏꯕꯥꯕꯣ? ꯅꯣꯡꯃ ꯍꯣꯁꯄꯤꯇꯥꯜꯗꯅꯦ ꯊꯦꯡꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯗ ꯊꯣꯏꯕꯤ ꯃꯁꯥꯅ ꯀꯧꯔꯛꯄꯗꯨꯗ ꯂꯩꯊꯣꯛꯄ ꯌꯥꯗꯗꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯤ, ꯃꯁꯤꯈꯛꯅꯤ ꯍꯥꯏꯔꯛꯄ꯫ ꯑꯩꯅꯁꯨ ꯌꯥꯝ ꯀꯟꯅꯗꯤ ꯑꯣꯟꯁꯤꯟꯅꯔꯨꯅꯨꯗꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯤ ꯃꯁꯛ ꯈꯪꯗꯕ, ꯁꯦꯜ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯛꯇꯕꯨ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯕ ꯋꯥꯈꯜꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯨꯟꯁꯤꯗꯣ ꯒꯨꯍꯥ ꯃꯅꯨꯡꯒꯤ ꯍꯪꯉꯣꯏ ꯑꯣꯜꯂꯒ ꯂꯩꯔꯝꯃꯅꯤꯗꯣ꯫ ꯃꯥꯡꯒꯣꯜꯖꯥꯎꯗꯣ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯅꯤꯔꯛ ꯇꯧꯕꯗꯒꯤ ꯃꯁꯥꯗꯨꯁꯨ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯦ ꯍꯥꯏ꯫ ꯑꯌꯥꯝꯕꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯉꯥꯟꯊꯣꯏꯅ ꯇꯝꯃꯤ꯫ ꯄꯨꯟꯁꯤꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯂꯅꯤꯅꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯏꯆꯥꯒꯤ ꯃꯄꯥꯜꯗꯒꯤ ꯂꯣꯏꯅ ꯑꯩꯈꯣꯏꯕꯨ ꯇꯤꯟꯅꯅꯤꯡꯕ ꯉꯥꯛꯇ ꯑꯣꯏꯔꯗꯧꯕꯅꯤ꯫ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯗ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯕꯥꯔꯇꯣꯟ ꯇꯧꯔꯒ ꯈꯪꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯈꯨꯔꯨꯝꯗꯦꯗ ꯈꯥꯈꯩ ꯅꯤꯖꯈꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯂꯒ ꯂꯩꯔꯒ ꯑꯩꯒꯤ ꯏꯆꯥꯅ ꯂꯨꯍꯣꯡꯂꯒ ꯏꯃꯧ ꯂꯥꯛꯄꯗꯣ ꯌꯦꯡꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅ ꯑꯩꯒꯤ ꯏꯃꯧꯗꯒꯤꯁꯨ ꯀꯩꯁꯨ ꯈꯦꯜꯂꯣꯏ ꯍꯥꯏꯕ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ꯫ ꯃꯁꯛ ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ, ꯁꯦꯜ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯒꯦꯔꯥ, ꯏꯖꯠ ꯂꯩꯕꯤ ꯑꯆꯪꯕ ꯏꯃꯧ ꯂꯧꯒꯗꯧꯔꯤꯕꯅꯤ꯫ ꯅꯤꯄꯥꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯒꯦ꯫ ꯃꯇꯝꯁꯦ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯉꯥꯟꯊꯣꯏꯅ ꯂꯩꯀꯥꯏꯗꯨꯗ ꯆꯠꯂꯤꯕꯗꯣ ꯌꯥꯔꯤꯕ ꯃꯈꯩ ꯏꯃꯨꯡꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯅꯕꯁꯨ ꯍꯥꯏꯌꯨ꯫ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯕꯁꯤ ꯂꯦꯝꯗꯦꯅꯦ ꯃꯃꯥ꯫ ꯑꯩꯁꯨ ꯑꯗꯨꯃꯛꯅꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯁꯦ꯫ ꯌꯦꯛꯅꯕꯅ ꯃꯔꯨꯞ ꯑꯣꯟꯕꯗꯤ ꯃꯇꯦꯡ ꯑꯃꯗ ꯑꯗꯨꯃꯛ ꯀꯥꯎꯅꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯔꯨꯞꯅ ꯌꯦꯛꯅꯕ ꯑꯣꯟꯕꯗꯤ ꯋꯥꯍꯩ ꯑꯃꯈꯛꯇꯗ ꯊꯕꯛ ꯃꯆꯥ ꯑꯃꯅꯁꯨ ꯋꯥꯔꯧꯕꯕꯨ ꯀꯣꯛꯍꯟꯕ ꯉꯝꯂꯣꯏ꯫ ꯑꯄꯤꯛꯄ ꯋꯥꯈꯜꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯂꯥꯜꯂꯨꯕꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯉꯝꯗ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯣꯟꯈꯠꯇꯨꯅ ꯃꯔꯝ ꯄꯨꯊꯣꯛꯄꯅ ꯑꯌꯥꯝꯕꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯁꯝꯗꯥꯏꯅꯒꯗꯧꯔꯤ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯤ? ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯊꯣꯏꯕꯤꯅ ꯇꯦꯔꯦꯁꯀꯤ ꯂꯩꯁꯤꯡꯗꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯅꯤ꯫ ꯅꯥꯀꯜꯗ ꯊꯝꯂꯤꯕ ꯐꯣꯟ ꯑꯗꯨ ꯀꯣꯜ ꯂꯥꯛꯄꯒꯤ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯉꯤ꯫ ꯂꯟꯆꯥ ꯍꯥꯏꯅ ꯁꯦꯐ ꯇꯧꯔꯤꯕ ꯃꯤꯡꯗꯨ ꯊꯥꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯍꯔꯥꯎꯕꯅ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯄꯦꯔꯦꯗꯨ ꯊꯝꯂꯒ ꯇꯍꯥ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯇꯥꯃꯣꯂꯥ꯫ ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤ ꯂꯟꯆꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ꯫ ꯇꯥꯃꯣꯂꯥ, ꯅꯦꯠꯋꯥꯛ ꯐꯪꯉꯕꯣ? ꯈꯨꯜ ꯑꯃꯗ ꯍꯦꯜꯊ ꯀꯦꯝꯞꯀꯤ ꯂꯥꯛꯄ꯫ ꯁꯤꯗꯗꯤ ꯅꯦꯠꯋꯥꯛ ꯐꯪꯉꯝꯃꯤ꯫ ꯊꯕꯛ ꯍꯦꯛ ꯂꯣꯏꯕꯒꯅꯤ ꯅꯪꯕꯨ ꯀꯣꯜ ꯇꯧꯔꯛꯏꯁꯦ꯫
ꯑꯗꯨꯗꯤ ꯍꯟꯗꯧꯔꯛꯄ꯭ꯔꯣ ꯇꯥꯃꯣꯂꯥ? ꯍꯟꯈꯤꯔꯣꯏ. ꯊꯕꯛ ꯑꯇꯩ ꯃꯆꯥ ꯃꯆꯥ ꯈꯔ ꯋꯥꯠꯂꯤ. ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯅꯪꯕꯨ ꯀꯣꯜ ꯇꯧꯔꯛꯏꯅꯤ. ꯊꯣꯏꯕꯤ ꯂꯟꯆꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ. ꯈꯣꯟꯖꯦꯜ ꯊꯣꯛꯇ ꯃꯄꯤ ꯁꯤꯟꯊꯔꯤꯕꯗꯨ ꯇꯩꯊꯣꯛꯇꯨꯅ ꯂꯩ. ꯃꯇꯧꯗꯨ ꯎꯗ꯭ꯔꯕꯁꯨ ꯂꯟꯆꯥ ꯈꯪꯉꯤ ꯊꯣꯏꯕꯤ ꯁꯣꯏꯗꯅ ꯀꯞꯂꯦ ꯍꯥꯏꯕꯗꯨ. ꯂꯟꯆꯥ ꯇꯞꯅ, ꯀꯩꯗꯧꯔꯦ ꯊꯣꯏꯕꯤ? ꯀꯞꯄꯕꯣ? ꯀꯞꯅꯤꯡꯉꯤ. ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ. ꯀꯩꯒꯤꯅꯣ? ꯀꯩꯗꯧꯔꯒꯦ? ꯇꯥꯃꯣꯂꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯕꯒꯤ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯞꯄꯒ ꯅꯅꯥꯛꯇ ꯂꯩꯇꯕꯁꯦ ꯍꯌꯦꯡ ꯋꯥꯏ. ꯀꯞꯀꯅꯨ. ꯌꯥꯔꯁꯦ. ꯇꯣꯛꯎꯃꯤ. ꯇꯥꯕ꯭ꯔꯣ? ꯊꯣꯏꯕꯤ. ꯇꯥꯏ. ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦ? ꯀꯗꯥꯏꯗ ꯂꯩꯒꯦ? ꯇꯦꯔꯦꯁ ꯃꯊꯛꯇ ꯂꯩ. ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯤ. ꯅꯊꯟꯗꯔꯣ? ꯉꯟꯊꯣꯏꯗꯤ ꯂꯥꯛꯇꯕ꯭ꯔꯣ? ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯂꯥꯛꯇ꯭ꯔꯤ. ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ. ꯇꯥꯃꯣꯂꯟ, ꯑꯩꯒꯤ ꯆꯤꯊꯤ ꯐꯪꯕ꯭ꯔꯥ? ꯍꯣꯏ, ꯐꯪꯉꯤ. ꯔꯤꯄ꯭ꯂꯥꯏꯗꯤ ꯐꯣꯟꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯇꯧꯔꯒꯦꯅ ꯅꯪꯕꯨ ꯀꯣꯜ ꯇꯧꯔꯛꯏꯁꯤꯅꯤ. ꯏꯟꯇꯔꯅꯦꯠꯁꯨ ꯈꯔ ꯐꯪꯉꯤ. ꯀꯞꯄꯤꯗꯣ ꯑꯝꯇ ꯌꯦꯡꯖꯒꯦꯗꯅ. ꯇꯜꯂꯦ. ꯏꯀꯥꯏꯖꯩ. ꯑꯩꯕꯨꯗꯤ ꯎꯅꯤꯡꯗꯕ꯭ꯔꯣ? ꯈꯣꯟꯖꯦꯜ ꯈꯛꯇꯪ ꯇꯥꯔꯒ ꯌꯥꯔꯕ꯭ꯔꯣ? ꯌꯥꯗꯦ. ꯎꯅꯤꯡꯉꯤ. ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯏꯅ ꯇꯧꯔꯛꯀꯦꯀꯣ. ꯂꯟꯆꯥ ꯊꯣꯏꯕꯤꯅ ꯑꯣꯏꯅꯕ ꯃꯇꯧ ꯑꯃꯒ ꯂꯣꯏꯅꯅ ꯀꯞꯄꯒꯤ ꯃꯃꯥꯏꯒꯗꯨ ꯈꯔ ꯁꯨꯛꯇꯣꯛꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩ. ꯊꯣꯏꯕꯤꯗꯤ ꯃꯁꯥꯗꯨ ꯇꯧꯐꯝꯁꯨ ꯈꯪꯗ꯭ꯔꯦ. ꯑꯁꯦꯡꯕꯗ ꯑꯣꯏꯗ꯭ꯔꯕꯁꯨ ꯂꯟꯆꯥꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯕꯗꯨꯗ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯈꯥꯡꯉꯤ. ꯊꯣꯏꯕꯤꯅ ꯏꯀꯥꯏꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯟꯆꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ. ꯊꯣꯏꯕꯤ, ꯀꯗꯣꯝꯗꯅ ꯅꯪ ꯌꯦꯡꯉꯤꯗꯨꯕꯣ? ꯑꯩꯁꯦ ꯀꯩꯝꯇ ꯎꯅꯤꯡꯗ꯭ꯔꯕꯣ? ꯊꯝꯃꯒꯦ ꯑꯗꯨꯗꯤ. ꯊꯣꯏꯕꯤ ꯂꯟꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯄꯥꯈꯠꯅ, ꯊꯝꯈꯤꯅꯨ, ꯎꯅꯤꯡꯉꯤ. ꯑꯗꯨꯒ ꯀꯩꯗꯧꯕ ꯑꯩꯉꯣꯟꯗ ꯌꯦꯡꯗ꯭ꯔꯤꯕ? ꯇꯥꯃꯣꯂꯟꯕꯨ ꯌꯥꯝ ꯃꯤꯁ ꯇꯧꯕꯒꯤ. ꯂꯟꯆꯥ ꯃꯃꯣꯟ ꯅꯣꯛꯇꯕ ꯉꯝꯗ꯭ꯔꯤ. ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯊꯣꯏꯕꯤ, ꯅꯪꯕꯨ ꯎꯔꯒ ꯏꯅꯥꯛꯇꯗꯤ ꯂꯩꯇꯕꯁꯦ ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ. ꯑꯗꯨꯗꯤ ꯂꯥꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯁꯨꯇꯤ ꯐꯪꯈꯤꯔꯣꯏꯗ꯭ꯔꯣ ꯇꯥꯃꯣꯂꯟ? ꯊꯥ 2 ꯂꯩꯔꯒꯗꯤ ꯀꯦꯖꯨꯋꯦꯜ ꯂꯤꯐ ꯂꯧꯕ ꯌꯥꯔꯅꯤ. ꯁꯤꯟꯕꯩꯔꯣ? ꯑꯗꯨꯗꯤ ꯊꯥ 2 ꯂꯩꯔꯒ ꯍꯥꯏꯁꯦ ꯖꯅꯋꯥꯔꯤꯗ ꯇꯥꯔꯦ. ꯍꯣꯏ, ꯗꯦꯠꯄꯨꯗꯤ ꯐꯤꯛꯁ ꯇꯧꯗ꯭ꯔꯤꯗ. ꯍꯦꯛ ꯇꯧꯕꯒ ꯑꯩ ꯁꯣꯏꯗꯅ ꯈꯪꯍꯜꯂꯛꯀꯦ. ꯑꯗꯣ ꯀꯞꯄꯗꯤ ꯌꯥꯗꯦꯀꯣ ꯊꯣꯏꯕꯤ. ꯀꯞꯄꯔꯣꯏ. ꯑꯗꯨ ꯇꯥꯃꯣꯂꯟ, ꯌꯨꯅꯤꯐꯣꯔꯝꯗ ꯌꯥꯝ ꯄꯛꯆꯩ. ꯑꯁꯦꯡꯕꯩꯔꯣ? ꯑꯁꯦꯡꯕꯩ. ꯍꯤꯃꯥꯆꯜꯒꯤ ꯅꯨꯄꯤꯁꯤꯡꯅ ꯁꯣꯏꯗꯅ ꯉꯥꯎꯅꯔꯝꯃꯅꯤ. ꯀꯥꯏꯗꯩꯅꯣꯗ, ꯃꯤꯆꯤꯅ ꯐꯥꯎꯕ ꯀꯅꯥꯝꯇ ꯌꯦꯡꯖꯗꯦꯀꯣ ꯑꯩ. ꯑꯁꯦꯡꯕꯩꯔꯣ? ꯍꯣꯏ, ꯑꯁꯦꯡꯕꯒꯤ. ꯁꯩꯔꯦꯡꯗꯨ ꯆꯠꯄꯒꯤ ꯋꯥꯐꯝꯗꯨꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕꯣ? ꯃꯦꯜꯗꯤ ꯊꯥꯈ꯭ꯔꯕꯅꯤ. ꯔꯤꯄ꯭ꯂꯥꯏꯗꯤ ꯂꯥꯛꯇ꯭ꯔꯤ. ꯍꯦꯛ ꯂꯥꯛꯄꯒ ꯁꯣꯏꯗꯅ ꯈꯪꯍꯜꯂꯛꯀꯦ. ꯍꯣꯏ, ꯆꯠꯇꯅꯕ ꯍꯣꯠꯅꯧꯀꯣ. ꯍꯣꯏ. ꯂꯟꯆꯥ ꯋꯥꯗꯨ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯃꯇꯧꯗꯨꯗ ꯊꯣꯏꯕꯤ ꯏꯉꯥꯎ ꯉꯥꯎꯔꯦ. ꯀꯩꯗꯧꯔꯒꯦ ꯇꯥꯃꯣꯂꯟ? ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯉ ꯂꯩꯔꯤꯗꯣ? ꯅꯪꯒꯤ ꯈꯨꯠ ꯃꯆꯥꯗꯣ ꯌꯥꯝ ꯄꯥꯏꯅꯤꯡꯉꯤ. ꯚꯤꯗꯤꯑꯣ ꯀꯣꯜꯁꯤꯗ ꯀꯃꯥꯏꯅ ꯄꯥꯏꯁꯤꯒꯦꯅ ꯈꯜꯂꯤꯕ. ꯍꯦꯛ ꯂꯥꯛꯄꯒ ꯁꯣꯏꯗꯅ ꯄꯥꯏꯍꯟꯒꯦ, ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ. ꯆꯨꯝꯕꯥꯜ ꯃꯆꯥꯗꯨꯁꯨ ꯒꯤꯐ ꯑꯃꯗꯤ ꯄꯤꯅꯤꯡꯕꯅꯤ. ꯑꯗꯨꯁꯨ ꯀꯃꯥꯏꯅ ꯄꯤꯁꯤꯒꯦꯅ ꯈꯜꯂꯤꯅꯤ. ꯑꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗꯦ. ꯑꯗꯨꯗꯤ ꯃꯤꯠ ꯑꯣꯏꯁꯜꯂꯨ. ꯒꯤꯐ ꯑꯃ ꯄꯤꯔꯒ ꯊꯝꯃꯒꯦ. ꯃꯌꯥꯝꯁꯨ ꯊꯕꯛ ꯂꯣꯏꯅꯈ꯭ꯔꯦ. ꯊꯣꯏꯕꯤ ꯃꯥꯏꯊꯣꯡꯗꯨ ꯃꯃꯣꯟ ꯅꯣꯛꯂꯒ ꯂꯟꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯈꯨꯗꯤꯡ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯤ. ꯌꯥꯏ ꯌꯥꯗꯦ ꯑꯃꯠꯇꯁꯨ ꯍꯥꯏꯔꯛꯇꯦ. ꯂꯟꯆꯥꯁꯨ ꯃꯉꯥꯎ ꯊꯤꯕ ꯃꯇꯧ ꯎꯠꯂꯤꯕꯗꯨ ꯏꯀꯥꯏꯕꯤꯕ ꯅꯠꯇꯦ. ꯍꯦꯟꯅꯗꯨꯝ ꯊꯣꯏꯕꯤꯕꯨ ꯂꯛꯅꯅꯤꯡꯕ ꯐꯥꯎꯏ. ꯊꯣꯏꯕꯤ ꯂꯟꯆꯥꯅ ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕꯒ ꯁ꯭ꯋꯤꯡꯗ ꯐꯝꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩ. ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯉꯥꯟꯊꯣꯏꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯇꯝꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯇꯝꯊꯣꯛꯄꯁꯨ ꯉꯝꯗꯦ. ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯉꯥꯟꯊꯣꯏꯗ ꯁꯣꯏꯗꯅ ꯂꯣꯏꯅꯃꯛ ꯍꯥꯏꯒꯅꯤ ꯍꯥꯏꯅꯗꯤ ꯋꯥꯈꯜꯗ ꯈꯜꯂꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯂꯟꯆꯥꯒꯤ ꯃꯃꯥꯒ ꯃꯄꯥꯕꯨꯡꯒꯗꯨ ꯃꯆꯥꯅꯤꯄꯥꯒꯤ ꯀꯨꯊꯤ ꯌꯦꯡꯕ ꯍꯜꯂꯛꯄꯗ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯆꯪꯂꯛꯏ. ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕꯗꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ. ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ. ꯑꯗꯨꯕꯨ ꯑꯃꯠꯇꯗꯤ ꯎꯠꯊꯣꯛꯇꯦ. ꯂꯩꯀꯥꯏ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯜꯂꯝꯂꯦ. ꯌꯨꯝꯐꯝ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯁꯛꯐꯝ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ. ꯃꯆꯥ ꯉꯥꯟꯊꯣꯏꯒꯤ ꯁꯥꯒꯠꯂꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯪꯈꯣꯜ ꯑꯗꯨ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯂꯦ. ꯒꯥꯔꯤꯗꯨ ꯒꯦꯠ ꯃꯌꯥꯗ ꯇꯞꯅ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯊꯦꯡꯅꯩ. ꯃꯪꯂꯦꯝ ꯎꯕꯗ ꯑꯍꯜ ꯑꯅꯤꯗꯨ
ꯃꯪꯂꯦꯝꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯅ ꯇꯧꯔꯦ꯫ ꯃꯪꯂꯦꯝ ꯉꯁꯤꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯦꯞꯄ ꯉꯝꯂꯔꯦ꯫ ꯃꯌꯥꯝꯗꯨꯁꯨ ꯀꯨꯏꯅ ꯎꯅꯔꯣꯏꯗꯕ ꯑꯣꯏꯕꯒ ꯃꯔꯨ ꯑꯣꯏꯅ ꯃꯆꯥ ꯑꯐꯕ ꯄꯣꯛꯆꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯕꯗꯣ ꯍꯦꯟꯅ ꯇꯧꯅꯤꯡꯉꯤ꯫ ꯃꯔꯨꯞꯅꯤ, ꯂꯩꯀꯥꯏꯅꯤ ꯍꯥꯏꯅꯤꯡꯉꯤ꯫ ꯃꯪꯂꯦꯝ, ꯏꯆꯥꯒꯤ ꯀ꯭ꯂꯤꯅꯤꯛꯁꯤ ꯁꯪꯒꯥꯕꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯌꯥꯎꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯑꯦ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ, ꯂꯣꯏꯅ ꯕꯥꯔꯇꯣꯟ ꯇꯧꯔꯛꯀꯗꯧꯔꯤꯅꯤ꯫ ꯅꯈꯣꯏꯅ ꯁꯨꯝꯅ ꯂꯩꯀꯥꯏꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯀꯥꯏꯁꯤꯒꯤ ꯐꯅꯕ ꯇꯧꯕꯁꯦ ꯌꯥꯝ ꯐꯩ꯫ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅꯤꯅꯦ꯫ ꯍꯣꯏ ꯍꯣꯏ, ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯀꯥꯏꯗ ꯀ꯭ꯂꯤꯅꯤꯛ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯛꯇꯕꯗ ꯍꯦꯛꯇ ꯂꯥꯛꯄ ꯌꯥꯔꯅꯤ ꯁꯤ ꯑꯣꯏꯔꯗꯤ꯫ ꯃꯥꯅꯤ ꯃꯥꯅꯤ, ꯑꯗꯨꯃꯛꯅꯤ ꯏꯆꯥꯅꯁꯨ ꯇꯧꯔꯤꯕ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯎꯅꯈꯤꯁꯤꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ꯫ ꯃꯌꯥꯝꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯂꯣꯏꯔꯒ ꯃꯃꯥ ꯍꯦꯃꯥꯒ ꯃꯄꯥ ꯃꯪꯂꯦꯝꯒꯗꯣ ꯃꯊꯛꯇ ꯀꯥꯔꯛꯏ꯫ ꯉꯥꯟꯊꯣꯏ ꯃꯃꯥꯒ ꯃꯄꯥꯒ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯎꯠꯂꯤ꯫ ꯔꯨꯝ ꯈꯨꯗꯤꯡꯃꯛ ꯆꯪꯗꯨꯅ ꯇꯥꯛꯂꯤ꯫ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯁꯣꯏ ꯑꯉꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯤ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯕ ꯂꯣꯏꯔꯒ ꯃꯄꯥꯅ ꯍꯪꯂꯛꯏ꯫ ꯍꯩ, ꯏꯁꯨ ꯇꯣꯝꯊꯤꯟꯁꯨ ꯄꯨꯔꯒ ꯆꯠꯂꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯁꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯉꯥꯟꯊꯣꯏ ꯀꯩꯁꯨ ꯈꯟꯗ ꯏꯌꯥꯡ ꯌꯥꯡꯅ ꯁꯠ ꯈꯨꯝꯗꯣꯔꯛꯏ꯫ ꯕꯥꯕꯥ, ꯇꯣꯝꯊꯤꯟꯗꯣ ꯊꯣꯏꯕꯤ ꯂꯥꯛꯇꯅ ꯊꯣꯏꯕꯤꯅ ꯄꯨꯈꯤꯕꯅꯤ꯫ ꯀꯔꯤ? ꯀꯅꯥꯒꯤ ꯏꯃꯨꯡꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯄꯜꯂꯤꯕꯗꯣ? ꯃꯄꯥꯅ ꯁꯥꯎꯅ ꯍꯪꯂꯛꯄꯗꯨꯗ ꯉꯥꯟꯊꯣꯏ ꯄꯥꯈꯠꯅ ꯃꯤꯍꯨꯜ ꯑꯗꯣ ꯂꯋꯥꯏ ꯂꯨꯇꯣꯟ ꯌꯧꯈ꯭ꯔꯦ꯫ ꯃꯃꯥ ꯍꯦꯃꯥꯁꯨ ꯄꯥꯈꯠꯂꯤ꯫ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡ, ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩ꯫ ꯍꯩ, ꯏꯁꯨꯗꯣ ꯀꯅꯥꯗ ꯂꯧꯍꯟꯈ꯭ꯔꯤꯅꯣ ꯅꯪꯕꯣ? ꯊꯣꯏꯕꯤꯅ ꯃꯣꯏꯗ ꯄꯨꯔꯨꯒꯦ ꯍꯥꯏꯕꯗꯨꯗ ꯄꯨꯈꯤꯕꯅꯤ꯫ ꯃꯄꯥ ꯃꯪꯂꯦꯝꯗꯣ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯏꯃꯨꯡ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯗ? ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯆꯤꯟꯅꯥꯎ ꯑꯅꯤꯗ ꯀꯔꯤ ꯍꯥꯏꯈꯤ? ꯑꯩꯁꯤꯕꯨ ꯏꯃꯨꯡ ꯑꯗꯨꯅ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯁꯤꯜꯂꯤꯕ꯭ꯔꯣ ꯅꯣꯏꯒꯤꯁꯦ? ꯍꯥ? ꯃꯣꯏ ꯐꯥꯎꯕꯣ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯀꯩꯗꯧꯔꯒꯦ? ꯉꯥꯟꯊꯣꯏ ꯆꯠꯂꯒ ꯂꯧꯖꯔꯨꯁꯅꯤ꯫ ꯃꯃꯥ, ꯅꯪꯁꯨ ꯑꯩꯅ ꯑꯉꯥꯡ ꯑꯅꯤꯁꯤ ꯇꯤꯟꯅꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯇꯥꯗ ꯅꯈꯣꯏ ꯃꯁꯦꯟꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯔꯤꯕ? ꯕꯥꯕꯥ, ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯏꯕꯤꯗ ꯇꯣꯝꯊꯤꯟ ꯄꯝꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯂꯛꯏ꯫ ꯇꯣꯝꯊꯤꯟ ꯃꯈꯨꯠꯇ ꯁꯥꯟꯅꯄꯣꯠ ꯈꯔꯁꯨ ꯄꯥꯏꯔꯛꯏ꯫ ꯊꯣꯡꯖꯤꯜꯗꯣ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯃꯥ ꯍꯦꯃꯥꯒ ꯃꯄꯥ ꯃꯪꯂꯦꯝꯒ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤꯗꯤ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯂꯒ ꯌꯥꯝꯅ ꯉꯛꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ ꯏꯃꯥꯕꯣ, ꯏꯄꯥ꯫ ꯊꯣꯏꯕꯤ ꯍꯦꯃꯥꯒꯤ ꯃꯅꯥꯛꯇ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯥꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯐꯝꯊꯩ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯔꯗꯨꯅ ꯃꯄꯤ ꯏꯔꯥꯠꯆꯦꯅ ꯑꯃꯨꯛꯀ ꯀꯧꯔꯛꯏ꯫ ꯏꯃꯥꯕꯣ, ꯑꯩ ꯊꯣꯏꯕꯤꯅꯤ꯫ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯏꯃꯥꯕꯣ? ꯃꯄꯥ ꯃꯪꯂꯦꯝꯗꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯍꯦꯃꯥꯗꯤ ꯃꯗꯨꯃꯛ ꯉꯝꯖꯗ꯭ꯔꯦ꯫ ꯃꯥꯏꯊꯣꯡꯗꯨꯁꯨ ꯊꯣꯏꯕꯤꯕꯨ ꯎꯅꯕꯒꯤ ꯍꯔꯥꯎꯕꯒꯤ ꯃꯃꯤꯁꯨ ꯇꯥꯗꯦ꯫ ꯑꯗꯨꯃꯛ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯉꯤ, ꯏꯁꯨ ꯇꯣꯝꯊꯤꯟꯗꯨ ꯀꯗꯥꯏ? ꯑꯩ ꯂꯧꯔꯒꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯍꯦꯃꯥ ꯇꯣꯝꯊꯤꯟꯕꯨ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯂꯧꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ꯫ ꯃꯀꯥ ꯂꯝꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈꯤ꯫ ꯊꯣꯏꯕꯤ ꯃꯄꯤ ꯏꯔꯥꯠ ꯆꯦꯜꯂꯤ꯫ ꯃꯇꯧꯗꯨꯗ ꯉꯥꯟꯊꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡ, ꯃꯃꯥꯒ ꯃꯄꯥꯒꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕꯗꯨ ꯂꯣꯠꯁꯤꯜꯂꯒ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯃꯥꯕꯣ, ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ꯫ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥꯕꯣ? ꯀꯔꯤꯒꯤ ꯑꯍꯜ ꯑꯗꯨ ꯀꯣꯏꯁꯤꯜꯂꯝꯃꯤꯅꯣ? ꯑꯩ ꯏꯃꯥꯕꯣ ꯍꯣꯏꯕꯨ ꯎꯅꯤꯡꯉꯤ ꯍꯥꯏꯗꯅ ꯉꯥꯟꯊꯣꯏꯗ ꯍꯥꯏꯔꯝꯃꯤꯅꯤ꯫ ꯅꯨꯡꯉꯥꯏꯔꯤ ꯏꯕꯦꯝꯃ, ꯎꯅꯗꯕꯁꯨ ꯌꯥꯝ ꯀꯨꯏꯈ꯭ꯔꯦ꯫ ꯆꯍꯤ ꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯐꯝꯂꯤꯕ ꯃꯪꯂꯦꯝꯗ ꯑꯃꯨꯛ ꯀꯣꯟꯁꯤꯟ ꯇꯞꯅ ꯀꯧꯔꯛꯏ꯫ ꯏꯄꯥ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ ꯏꯄꯥ? ꯃꯪꯂꯦꯝ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯊꯣꯏꯕꯤꯒꯤ ꯃꯤꯡꯒꯧ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯃꯉꯛ ꯅꯣꯝꯃꯤ꯫ ꯅꯨꯡꯉꯥꯏꯔꯤ ꯏꯕꯦꯝꯃ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯃꯃꯥ ꯍꯦꯃꯥꯅ ꯍꯪꯂꯛꯏ꯫ ꯅꯪꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯦ ꯍꯥꯏꯅ ꯇꯥꯏ, ꯑꯆꯨꯝꯕꯔꯣ? ꯋꯥꯍꯪ ꯑꯗꯨ ꯊꯣꯏꯕꯤ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯈꯨꯝꯐꯝꯁꯨ ꯈꯪꯗ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯃꯥꯕꯣ꯫ ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯇꯨꯅ ꯂꯩꯕꯁꯦ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯝꯅ ꯉꯝꯅꯕ ꯍꯤꯡꯕ ꯇꯥꯕꯅꯤ꯫
ꯊꯣꯏꯕꯤ ꯃꯉꯛ ꯍꯥꯏꯒꯠꯄ ꯉꯝꯗꯦ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯍꯩ ꯏꯃꯥꯕꯣꯛ ꯑꯩꯈꯣꯏꯗꯤ ꯁꯨꯇꯣꯝ ꯊꯤꯟꯁꯩ ꯅꯈꯣꯏꯗ ꯄꯨꯈꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯉꯥꯟꯊꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯇꯦ ꯊꯕꯛ ꯆꯤꯟꯅꯕ ꯃꯔꯛꯁꯤꯗ ꯑꯉꯥꯡꯕꯨ ꯃꯤꯒꯤ ꯏꯃꯨꯡꯗ ꯂꯧꯍꯟꯕꯁꯤ ꯃꯤꯅ ꯋꯥ ꯈꯪꯗꯦ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯉꯥꯟꯊꯣꯏ ꯃꯊꯪꯗꯒꯤꯗꯤ ꯏꯁꯨꯁꯦ ꯅꯄꯥꯒ ꯑꯩꯒꯅ ꯑꯗꯨꯝ ꯁꯦꯟꯅꯔꯒꯦ ꯃꯤꯉꯣꯟꯗ ꯋꯥꯏ ꯆꯤꯟꯕ ꯁꯣꯏꯗꯅ ꯊꯣꯛꯂꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥꯕꯣꯛ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯑꯩꯁꯨ ꯊꯕꯛ ꯀꯩꯁꯨꯝꯇ ꯂꯩꯇꯦ ꯌꯥꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯇꯣꯝꯊꯤꯟꯒ ꯂꯩꯒꯦ ꯏꯕꯦꯝꯃ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯒꯗꯕ ꯊꯕꯛꯇꯤ ꯑꯩꯈꯣꯏ ꯇꯧꯕ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯗꯦ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕꯅꯤ ꯏꯃꯥꯕꯣꯛ